ayuk anganbada security na hand grenade yaona Yamlaba khutchu khulai kaya phagatpa ngamkhre police tagi fangba pawgi matungina ngasi ayuk pung 5:30 taba dwaidagi Bishnupur District ki Loktak police na konba laimanai amadi khoijarok nala anigi marakta leiba Sadu Nepali bastida C29 SSB 56 Regiment amadi Bishnupur District Police ki Commando yauba apunba kangbu amana SP Bishnupur gi miteng makada jingnaba mafam khara koisinduna thiba humba gi thabak chathaki thiba humba du da carbine ama magazine amaga loinana MK2 nongmai ama anti riot gun ama local met .303 rifle ama ahangba magazine amaga konana country met 9 mm pistol ama tear gas cell ahum Chinese hand grenade ama yaona hand grenade taramari 5.56 mm gi kapayariba nongmai maru taramathoi kapayariba 7.62 mm gi maru ahum grenade launcher manga amadi bulletproof jacket ama